Augustbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Kangpopi jila da ngarang nongmay kapnabagi thawdokta miyoi ahum sire, Churachampur jila dagi yamlaba kujukulai security force na phagakre. Manipur da hojik thokliba irang asina maram oiduna yungkai lantum mang tahankrabasingna makoigi marik chumba warol pikhalanaba Rajya Sarkar na khangalagri. Amasung Rashtrapati Draupadi Murmu na ngasi Ayushman Bhava campaign hawdok-lagani, Manipur da su campaign asi Rajyapal Anusaya Uike na hawdok-kani. Security Force na Imphal West, Imphal East, Thawbal, Bishnupur, amachung Churachandpur gi mafam kya da thi humbagi thabak chathakre. Maduda Imphal East gi khulai ama phagat pangam ki hari. Manipur Police ki control room na thopo cherol ama da hai Kangpopi jila da ngarang nongmai kapnabagi thawdokta miyoi ahum seki. Thawdok thokraba matung mafam aduda Security Force sangsinduna paksana thi humbagi thabak chathaki. Amaromda police na sing amasung tampaki mafam chama kumapanda checkpoint thamli, police na miyoi lising ama chatrek kuntra humdoi chana kangon tubak Bagidamak Raija Sigi Tongan Mapam Singda Wahang Pong Chataki. National Highway Contractor Chaliba Gari Sing Ayat upon Pidanaba Sexual Tarang local Hari. Assam Rifles Amasung Manipur Police na Churachampur Jilagi, Kolmun Lamdam the Tiu Mungitabak Chatabada, Yam Laba Kujukulai Sing Pagat Le Hari. Assam Rifles and Topo Chero Lamadahai, Operation Aduda M4 Assault Rifle Ama 9mm Carbine Ama, Single Barrel Rifle Ani 9mm Pistol Mari, Mortar Ani Amadi, Nongmai Maruke Amarum Pagale. Paraba Polam Singh Churachampur Police Station da Sinakre Hari. Amaromda Assam Rifles na Churachampur Jilagi Tongan Mapam ahum da hangliba relief camp ta sana khonabagi amadi atei tangai padaba Polam Singh Kusinakre Hari. Northeastern Academy Relief Camp, ITI Psychot Relief Camp amasung Jo Munnuam Community Hall da hangliba relief camp ta lairiba naha sing da puning thogat poina sana khonabagi Polam Singh adu pikibani hari. Manipur da hojik thokliba irang asina maram oidna yumkai amasung lantum mang tahankraba singna makoi gi lantum kaya yamna mangkrabage haibadugi marik chumba warol pikhalanaba Rajya Sarkar na khanghalakli. Rajya gi Commissioner Home na thadorpa cherol man hai yumkai amasung lantum mang takraba singna makoi gi mang takraba sing adugi chapchaba warol Sarkar na piriba form da mensilaga khwaidagi nakpa Deputy Commissioner SDO amasung SDC office singda pisilakpa yagani hari. Cherol aduna mari lainaba Deputy Commissioner sing na pisilakliba form sing adugi chapchaba thabak lokatnabasu khangalakli. Kaksingi Indoor Stadium da hangliba relief camp da nongmagi oiba candle sabagi training program ama pangthokre. Loinana jila adugi Deputy Commissioner Somorjit Salamna lebak lei candle launch tokre. Kaksing District Skill Committee na project lebak legi makada thauramasi pangthokpani. Thoramduda wangang bada Deputy Commissioner na relief camp ta lairiba miyamna asiguma training program asi saru yaduna amato ina honaduna makhoigi karbar chokthoknaba khanganki. Manghai relief camp sing da lairiba miyoi singna saba polam sing yonabagi damak District Skill Committee na matam kharagi oiba stall ama hangduna thamlagani. Training program adda miyoi ni purom saru yaki hari. Manipur da hojik thokliba irang asigi yenglaga district administration singna matam matongi matungina curfew thamjinba amadi komthopagi thabak chatharakli. Imphal West, Imphal East amasung Kaksing jila da ngasi ayuk pung 5 dagi numidang wairam pung 3 phawa curfew komthokli. Thawbal jila da ngasi ayuk pung 5 dagi numidang pung 9 phawa curfew komthokli. Aduga Bishnupur jila gi na ngasi ayuk pung 5 dagi nungthil pung 5 phawa curfew komthokli. Tabiriba pawasi Akashbani Imphal dagini. Rashtrapati Draupadi Murmu ngasi Ayushman Bhava campaign hawdok-lagani. Aitihasik orba khongtang asi virtually oina pangthokani. Thaurang asigi makhada mipung kudimakta hakselgi khudongchaba pinaba pandam thamlei. Nai Delhi da ngarang paumi sing da wangang bada Kendra gi Haksel Mantri Dr. Mansukh Mandavian hai Ayushman Bhava campaign asi leibak sinba tungbada paikhatpa apunba hakselgi thaurangni. Masina leibak asigi sahar amadi khungang kudimakta hakselgi khudongchaba phanganaba honagani. Mantri Nahai campaign asi makal ahum thokna khaidokli ahan bagina Ayushman Aapke Dwar 3.0 Health and Wellness Center singda Ayushman Mela pangthokpa amasung khungang amadi panchayat singda Ayushman Sabha pangthokpani. Mantri Nahai campaign asi Pradhan Mantri Narendra Modi gi mapok numit September 13 gi Mahatma Gandhi gi mapok numit October 2 phawba pangthokani. Mantri Nahai Ayushman Bhava campaign asi Gram Panchayat singna Haksel Bibak atei Bibak sing amadi miyangi mihut singa loinana khungang amadi sahargi mafam singda punna paikhat minagadaba campaign ni.
Campaign asigi maruiba pandamdi khungang khuding sahar khuding da lairiba mioi sing khenaba thamdana haksel gi khudong saba phangan ba haibasini. Campaign asi hogdoktringai mangwainana mantri na raja sing amasung union territory singi haksel mantri sing amadi official singa loinana campaign asigi damak sem sariba adugi matangda mifam pangthokki. Manipur su Rajapal Anusaya Wikena Haksel gi scheme ama oiriba Ayushman Babak ngasi Imphal da hogdok lagani. Hogdokpagi thoramda Haksel amasung yai Feyumbal Mantri Dr. Sapam Ranjan Singh saruk yagani. Thoramduda Niksai Mitra Singh da manapiba amadi haksangi kaya dan tawbagi wasak lawbagi thoram sing pangthokkani. Assam gi Rajapal Gulabsan Katariana Rajaduda Anoba Sub District Humdra Mapan Semnaba Ayaba Pikre, Nauna Sem Kadriba Sub District Sing Asina, Hanagi Raja Bidan Saba Kendra Singing Mankai Paring Kaheloi Hairi. Rajapal Office ki Serolaman Hai, Nauna Sem Kadriba Sub District Sing Asina, Rajagi Lengata Kutong Saba Pibagaloina, Sokotpagi Lamjelda, Yawangam Lagani Hairi. Ngasi Poma Pauxi Singi Maroba Pauxing Gidamak Hausi, Ketrimim Birosh Lady, Birosh. Tagatsari Rajesh. Tampaki mafum kayada leba Central Institute sing Solonbagi Kongjang Changsin Kiba BJP MLA sing Delhi gi damak ngase Imphal thadok lagani haiba pau amasung Imphal jiri lambida chenba oil tanker sing nongmai kapsilakpadagi yaningdaba fongdokladuna thabak lepnaba fereb laukhre haiba pau sing asina ngase fongba pauche singi maruiba pau oina fongnari Ichel Express pauche da BJP MLA sing ngase Delhi gi damak Imphal thadok lagani Manipur da thokliba lan lusin binaba taknaru kadori CM su Chatlabayai Haiba Pau Asina Ahanba headline Tori. Erebak Pauche da Revenue Village Nauna Maming Thon Basing Action Launaba Status Quo Thamnaba CM da Taxil Kray Haiba Pau Asina Ahanba Lamai da Fongli. Imphal Iski Akampat da Labor Nelit da Kongjang Junction Basing na Solution Kray Satari Sansang na Kongjang Asi Lepinaba Apil Taurakli Haiba Pau Amasung Inkumza Lising Ani Mapanda Tokiba BT Road ki misigi matangda laikidaba Sanjit ki mamana CBI da nauna apil tawkre haiba pau asina ahanba headline tawri thana leba pauche da ruling party sing MLA Delhi gi damak ngasi Imphal thadok lagani Manipur gi matangda tangdangba ama khangdriba fawa Delhi da camp tawduna laikadori amasung jiribam gi ILP counter sanga bidabana nongkhang chaire haiba pau sing asina ahanba lamai da fongli Mitai Khul Singh maming atopa maming onthok padagi onthok pagi mayokta chief minister da wakat kre haiba pau asina huelan pau pau chegi ahanba lamai da fongli Sangai Express English edition da social activist Rohan Film na Kolkata da pangthokpa pau gi mifam amada kuki amasung Mitai church ki luching basing na santi hanjil hannaba honabiu haina apil tawkre amasung lising ani tara mangagi minister International India Heli Laithangbam Laikhidre Haiba Pausing Asina Hanba Lamai the Fongli. Tamenglong the Fongba Ganfu Mel Amasung Tamenglong Times Pauche da Village Authority Chairman Council VACC Amasung Chairman and Secretaries Association Tamenglong CSAT na Tamenglong Jila da Internet Service Atubada Fangan Naba Amasung Jila Asigi Napsagi Cheng Yen Bada Agency na Niyam Chumna Tobinaba District Commissioner da Takshin Kre Haiba Pausing Asina Hanba Lamai the Fongli. Sangai Express Manipuri da None da oil tanker nongmai kapsilakle oil tanker sing service lab kadori amasung nilakuthi da humdoi crore humdoi changba technology center nongdam naidre haiba pausing asina hanba lamai da fongli Indian Army na EGI da yumpham yaudaba report fongan ki haina kokomina maral sikhibagi pau asina pongnafam pauchegi hanba lamai da fongli People's Chronicle pauche da sarkar na irang asida yum kai amadi lanthum amangata thokhan kribasing report yengshan naba hauragani habasung rajya gi irang asi United Nations Human Rights Commission gi session da puthok kre haiba pau asina pauche asigi ahanba lamai da fongli Rajesh Thagachari Birosh Aroibada Maroiba Pau Kangpokpi Jila da ngarang nongmai kapnabagi thok Dr. Mioi ahum sire Churachandpur Jila dagi yamlaba kujuklaising security force na phagakre Manipur da hojik tholiba irang asina maram oidana yumkai lantum mang tahan krabasingna makogi marik chumba warol pikhalanaba Rajya Sarkar na khangalagli amasung Rashtrapati Draupadi Murmu na ngasi Ayushman Baba campaign hogdok lagani Manipur da su campaign asi Rajapal Anusaya Wikena hogdok kani Pau loijare